diabetes ko loy na hingliba sing tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai te basu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oy bangamle bp wangbasu tha amagi manungda normal oy bangamle fatty liver oy basu tha amagi manungda fagat han bangamle pumnamak natural oy ba hidak makhalna laing jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Kerumjari gula bigi tes kartun mahau ming tabri su taram nong cari maruina ngarang sia koi kudong cata bakara degi tes so kartun to bongam jauh dre adu ngasi si kabar phong de adu nakoi ngarang phong gi bak tes so kartun du ngasi miam sang nai ding biri ba virus ki khalaga ngasi si koi thamjabani ming tabri si adu nakoi ngasi si de koi kabar phong da bani na tes so kartun to jawab phang da ba adu ngarang miam kitang kudong cata bigi to bongam hau du ngasi miam khulot thamjabani aham de lokhat sage Shanghai Express ki onthok pani da haida onthok pani da haida ba cartoon si jengbiu yam phajaba wan tole hana khoi gi yamna nungai ramba aduga nupi lo lubadagi awaba thengnabagi chaitheng ama phangbai matang lani ahal lama chatle adada mana deba karmam chalro halakpada smaina taw leramni phibam se ada mana kare pamui da yam pharam manupani ne matu ahal namuk semjin atomina muk semjin pura ngaure do Yararoi mapan thuena adeda manis the pyre sadi photo je pyre ga Rajani love you Ivelai love you nakhoi ani mak chap mana nungsi ye na ngasagi ani lolubagi khanaba ahan namo hairakpa adi atomina mo hairakpa madi kok chikpa adi yam phana tawjara mazu maji tai ga pullaga tawrisem adi photo ra karino am pyre ga photo ne price Rajani gi amaga Ivelai gi amaga aduna sumba chen thok ta bana te de kana gumba khoi gi pesa nung sama gi phajana pairaga income ji lak tana leraga di adum ani hum loan badum jaung nei ada loan bagi posidi thaina gi ningthau hak tak gi ni ji aduna maharani taruk subani tare subani na mathang derama mayam sini matam dugi du di koi wari lektam jaw le duni ek ningthau na pambu pamadi se mau oirasu iro mongbi thambal kaina chawbu ni pi ga do ningthau na ma pa mi ga ha bada longde bagi dum wari dum lei nei sini suma mayam se aduna thaina gi dum ningthau paling gi afawam su fataba mayam an ngai le aduna sai si dum nupi lon basi nupi lon bedagi matha sarga ngauraga chatkiba nupi lon bedagi mu phagiba mayam su leithab nate chawkhat kiba mayam su adai film da leibu da ne ana mana ji is pamui da yam pharam nupani ne matu na ahal na muk semjin aton bida muk semjin pura ngaure do yararoi mapan thu ena ana man haibu da loksem du mayam Rajani love you Ivelai love you nakhoi ni mak chap mana nungsiena yam phajaba ega BBS ki semar rakte yam nokning ba aduga adum thok pu su yaw ba yam phajaba cartoon si ga thamak pune yesu yam phajaba wan thok leba cartoon ne thamjage mathang da leisina sana leba ki loire dana cartoon jeng bi wari sana bane moi ani khakche so making chatlaga adada mane nikkiba maning singdu da ngaring chaina liengi di haide na sorry 13 August ki taugiba ji viral oiriba tonga maduna maram orakanda social media da ji tonga look mayama adagi aram bai tengu laungna ba khonna ba toriba mayam ji toriba duni ada anjina haibne ba nikkiba maning singdu da ngaring chaina liengi di haide na ba amasna khume Patriots Day do party day onthola malena yamna khoi gi thorum jaw khiba mayam su manipur gi masak naiba mayam yaubani thorum dugi saruk yarubani isei numai do kisu mari leina banate ana athobu sing fam da leisu katana khotana tawba duga akhone sum taja basuni haurak padadi khoi Patriots akhoi lebak ning bai ngakta keisa men tai khoi ohudam nina ada ko na di magi leiriba favorite number sing su salakpa adagi torokpa maduna achoba hong ma pura ke bani haibina
ꯇꯥꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯊꯪ ꯑꯃꯒ ꯅꯛꯄꯥꯛ ꯇꯥꯟꯅꯕꯒꯤ ꯃꯃꯤ ꯑꯃ ꯂꯥꯛꯏꯗꯨꯅꯤ ꯍꯧꯖꯤꯛꯁꯤꯗ ꯐꯦꯁꯕꯨꯛꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯪ ꯆꯪꯖꯔꯛꯀꯗꯕꯅꯤ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯤ ꯃꯃꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯁꯤꯒꯤ ꯔꯤꯖꯜ ꯑꯃ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯅꯤ ꯉꯁꯥꯏ ꯑꯍꯟꯁꯤꯡꯅ ꯁꯥꯎꯕꯅꯤꯅꯕ ꯉꯁꯥꯏꯒꯤ ꯅꯤꯛꯈꯤꯕ ꯃꯅꯤꯡꯁꯤꯡꯗꯨꯗ ꯉꯥꯔꯦꯡꯁꯦꯅ ꯂꯦꯡꯒꯤꯗꯤ ꯍꯥꯏꯗꯦꯅ ꯁꯥꯎꯅꯤꯡꯉꯕꯅꯤ ꯑꯗꯅꯤ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦ ꯑꯗꯨ ꯄꯥꯔꯇꯤ ꯗꯦ ꯑꯣꯟꯊꯣꯛꯂ ꯃꯥꯜꯂꯦꯅ ꯇꯣꯉꯥꯟ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯎꯔꯛꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯕ ꯇꯥꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗꯒꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯔꯣꯛ ꯍꯥꯏꯁꯤꯗꯗꯤ ꯍꯥꯏꯗꯨꯅꯤ ꯔꯣꯛꯇꯗꯤ ꯀꯩꯁꯨ ꯃꯣꯔꯥ ꯊꯥꯔ ꯐꯝꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯅꯩꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯁꯥꯁꯦ ꯂꯦꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯌꯥꯎꯔꯛꯄ ꯇꯥꯕꯅꯤ ꯑꯗꯩ ꯏꯟꯈꯠꯂꯛꯄ ꯑꯗꯒꯤ ꯀꯨꯏꯅꯒ ꯆꯍꯤ ꯑꯃꯒ ꯊꯥ 3-4ꯁꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂ ꯂꯩꯔꯨꯕꯅꯤꯅ ꯍꯦꯛꯇ ꯊꯥꯗꯣꯔꯛꯄꯗꯨꯗ ꯁꯪꯒꯣꯟꯗꯒꯤ ꯁꯟ ꯊꯥꯗꯣꯔꯛꯄꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇꯀꯣ ꯑꯗꯨꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯁꯩ ꯌꯥꯝꯅ ꯑꯇꯞꯄ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯔꯤ ꯀꯔꯥꯁꯤꯗꯩꯗ ꯐꯣꯛꯇꯒ ꯇꯧꯔꯝꯃꯗꯤ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯤꯛꯑꯔꯣꯏ ꯐꯣꯛꯇꯗꯤ ꯀꯩꯁꯨ ꯅꯤꯛꯇꯧ ꯃꯥꯟꯗꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯇꯧꯅꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤ ꯑꯗꯨꯅ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦꯗꯣ ꯄꯥꯔꯇꯤ ꯗꯦ ꯑꯣꯟꯊꯣꯛꯅ ꯃꯥꯜꯂꯤꯅꯦꯅ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣ ꯍꯥꯏꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯣꯏꯁꯨ ꯍꯥꯏ ꯀꯔꯤꯅꯣ ꯀ꯭ꯔꯣꯔ 2,000 ꯌꯥꯝ ꯄꯜꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯟꯅꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯗꯧꯔꯤꯕ꯭ꯔꯥꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯤ ꯀꯦꯟꯇꯤꯟꯗ ꯋꯥ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯇꯥꯕꯗꯨꯅꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯩꯗ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯃꯌꯥꯝꯒꯤ ꯕꯖꯦꯠꯇꯤ ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯆꯠꯅꯒꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯆꯠꯅꯒꯗꯕ ꯃꯌꯥꯝꯁꯤꯒꯤ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤꯅ ꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯤ ꯈꯥꯏꯗꯣꯛꯄ ꯌꯥꯗꯦꯅ ꯃꯌꯥꯝ ꯄꯟꯅꯕꯗꯨꯅꯦꯕ ꯍꯥꯏ ꯀꯔꯤꯅꯣ ꯀ꯭ꯔꯣꯔ 2,000 ꯌꯥꯝ ꯄꯜꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯟꯅꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯗꯧꯔꯤꯕ꯭ꯔꯥꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯤꯔꯒ ꯆꯥꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄ꯭ꯔꯗꯛ ꯑꯝꯇ ꯂꯩꯇꯦ ꯌꯦꯇꯨꯝ ꯃꯅꯥ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯨꯅꯤ ꯌꯦꯇꯨꯝ ꯐꯥꯕꯨ ꯁꯥꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗ ꯂꯩꯕꯨ ꯍꯩ ꯂꯩꯒꯤ ꯈꯔ ꯄ꯭ꯔꯗꯛ ꯈꯔ ꯄꯨꯊꯣꯛꯏꯕ ꯍꯩ ꯔꯥꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯐꯤꯖꯣꯜ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯅꯠꯇꯅ ꯌꯥꯝꯅ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯑꯩꯈꯣই ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯐꯦꯛꯇꯔꯤ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯋꯥꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯅꯤꯔꯒ ꯗꯦꯜꯂꯤꯅ ꯌꯥꯕꯤꯔꯒ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯔꯒ ꯃꯅꯤꯄꯨꯔꯗ ꯁꯥꯇꯤꯟ ꯇꯨꯞꯄꯦꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯐꯥꯒꯤ ꯇꯧꯅꯕ ꯂꯩꯕꯗꯨꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯃꯣꯏ ꯄꯟꯅꯔꯤꯁꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯌꯥꯝ ꯄꯜꯂꯦ ꯃꯣꯏꯁꯤꯕꯨ ꯌꯦꯟꯅꯗꯣꯏ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯄꯨꯗꯣꯏ ꯖꯥꯠꯂꯥꯗꯣ ꯅꯤꯔꯨꯗꯣꯏ ꯖꯥꯠꯂꯥꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦ ꯁꯤꯗ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯃꯥꯏꯅ ꯁꯥꯟꯅꯩꯗ ꯍꯥꯏꯖꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯅꯥꯏ ꯌꯥꯛꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯣꯏꯖꯒꯦ ꯁꯥꯔꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯣꯏꯕꯗ ꯁꯣꯏꯕꯤꯒꯅꯨ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯉꯥꯡꯊꯣꯔꯛꯄꯗꯨꯅꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯅꯥꯏ ꯌꯥꯛꯅ ꯁꯣꯏꯈꯤꯕꯅꯤꯅ ꯑꯗꯩꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯣꯏꯖꯒꯦ ꯁꯥꯔ ꯑꯅ ꯁꯣꯏꯕꯤꯒꯅꯨ ꯑꯗꯨ ꯂꯤꯗꯔꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯁꯤꯗ ꯐꯣꯡꯗꯣꯏꯁꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣই ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯩꯁꯤꯡꯅꯦ ꯀꯩꯗꯧꯔꯦ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯑꯅ ꯑꯃꯁꯤꯗ ꯈꯣꯡꯄ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯀꯔꯤ ꯑꯁꯥꯗ ꯀꯔꯝꯕ ꯋꯥꯈꯜꯗ ꯍꯤꯡꯗꯣꯏꯅꯣ ꯈꯜꯂꯨꯕꯗ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯈꯨꯔꯥꯅ ꯅꯍꯥꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯄꯨꯁꯜꯂꯛꯄꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕ ꯑꯗꯒꯤ ꯃꯨꯜꯂ ꯁꯦꯠꯂ ꯆꯥꯅꯔꯛꯄ ꯁꯦꯟꯈꯥꯏ ꯇꯨꯝꯈꯥꯏ ꯍꯦꯜꯂꯛꯄ ꯁꯦꯟꯊꯣꯛꯇꯤ ꯋꯥꯠꯄ ꯁꯦꯟꯈꯥꯏꯗꯤ ꯂꯦꯞꯇꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯂꯥꯛꯄ ꯐꯤꯕꯝꯗꯨꯅꯦꯕ ꯑꯗꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯗꯩ ꯂꯥꯟꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯀꯤꯂꯣꯃꯤꯇꯔ 20-30 ꯐꯥꯅ ꯊꯧꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯔꯥꯎꯟ ꯀꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦꯅ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯋꯥꯟꯗꯔꯤꯕꯁꯤꯗꯤ ꯃꯄꯥꯟꯗ ꯆꯠꯅꯕ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯒꯨꯍꯥꯇꯤꯗ ꯆꯠꯅꯕ ꯑꯇꯩ ꯀꯣꯜꯀꯇꯥꯗ ꯖꯒꯥꯁꯤꯡꯗ ꯆꯠꯅꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯁꯤꯗꯒꯤ ꯁꯦꯈꯥꯏ ꯊꯨꯝꯈꯥꯏ ꯍꯨꯜꯂꯛꯄꯅ ꯁꯤꯗꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯨ ꯉꯝꯗꯗꯅ ꯒꯨꯍꯥꯇꯤꯗ ꯕꯦꯁ ꯇꯧꯁꯟꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯔꯝꯕꯗꯣ ꯁꯤ ꯐꯤꯕꯝꯅꯦꯗꯅꯦ ꯀꯩꯗꯧꯔꯦ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯅ ꯂꯩꯔꯗꯤꯅ ꯉꯁꯥꯏꯒꯤ ꯅꯍꯥꯗꯨꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯀꯔꯤ ꯑꯁꯥꯗ ꯀꯔꯝꯕ ꯋꯥꯈꯜꯗ ꯍꯤꯡꯗꯣꯏꯅೋ ꯈꯜꯂꯨꯕꯗ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯈꯣꯔꯥ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ प्रजाꯁꯤꯡ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨ ꯁꯤꯗ ꯑꯣꯟꯊꯣꯛꯅꯕ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯁꯤꯗꯩꯗ ꯈꯕꯔ ꯄꯥꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯦ ꯁꯥꯟꯅꯔꯤꯁꯦ ꯕꯤꯖꯦꯄꯤꯁꯨ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯝꯕꯅꯤ ꯂꯣꯏꯅ ꯍꯥꯏ ꯆꯥꯎꯗꯤ ꯆꯥꯎꯈꯠꯂꯛꯇꯦꯅꯦꯅ
ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯤ ꯌꯦꯡꯕꯤꯌꯨ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗꯒꯤ ꯀꯔꯤꯗꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯌꯦꯡꯕꯤꯌꯨ ꯂꯝꯕꯤ ꯊꯣꯡ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅꯃꯛ ꯀꯣꯏꯂꯥꯁꯀꯁꯤ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅ ꯀꯥꯏꯗꯅ ꯑꯗꯒꯤ ꯍꯟꯗꯛ ꯏꯁꯤꯡꯒ ꯆꯥꯎꯈ꯭ꯔꯦ ꯁꯦꯝꯖꯤꯟꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯩ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯏ ꯍꯥꯏ ꯑꯗꯒꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯆꯍꯤ 2 ꯃꯈꯥꯏꯗꯤ ꯍꯧꯖꯤꯜꯂꯛꯑꯦ ꯀꯨꯏꯔꯛꯑꯔꯣꯏ ꯑꯃꯨꯛ ꯏꯂꯦꯛꯁꯟꯒꯤ ꯂꯥꯡꯕ ꯍꯧꯔꯛꯑꯅꯤ 2027ꯗꯅꯤ ꯍꯧꯖꯤꯛ 24ꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯑꯕꯅꯤ 25 ꯆꯪꯉꯛꯑꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯗꯩꯗꯒꯤꯗꯤ 25ꯗꯒꯤꯗꯤ ꯑꯗꯨ ꯀꯦꯝꯄꯦꯟ ꯍꯧꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯑꯅꯤꯁꯤꯗ ꯇꯧꯅꯔꯛꯄ ꯃꯌꯥꯝꯁꯨ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯀꯥꯟꯗ ꯈꯕꯔꯁꯦ ꯄꯥꯔꯒ ꯃꯇꯩ ꯃꯅꯥꯎꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯅꯤ BJPꯁꯨ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯝꯕꯗꯤ ꯂꯣꯏꯅ ꯍꯥꯏ ꯆꯥꯎꯗꯤ ꯆꯥꯎꯈꯠꯂꯛꯇꯦꯅꯦꯅ ꯑꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯔꯥꯏ ꯑꯦꯔꯤꯌꯥꯗ ꯆꯥꯎꯈꯠꯂꯒꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝ ꯐꯖꯅ ꯊꯝꯈ꯭रे ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯦ ꯀꯔꯤ ꯁꯦꯝꯒꯠꯂꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯆꯠꯂꯝꯕ ꯌꯥꯔꯝꯗꯕꯗꯨ ꯌꯥꯔꯦ ꯂꯨꯄꯥ 10,000 ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯝꯗꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ 4 ꯆꯪꯁꯤꯜꯂꯛꯑꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯂꯣꯏꯈ꯭रे ꯃꯌꯥꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯅ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯗꯩ ꯈꯟꯅꯕ ꯌꯥꯝꯅ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔꯗꯣ ꯃꯗꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯍꯥꯏꯕꯁꯤꯗ ꯑꯍꯟꯁꯤꯅ ꯅꯍꯥꯁꯤꯅ ꯋꯥ ꯉꯥꯡꯅꯩ ꯁꯤꯌꯥꯁꯥ ꯌꯣꯠ ꯊꯥꯡꯒꯠꯂꯗꯤ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯤ ꯂꯤꯛꯂꯤ ꯊꯥꯡꯒꯠꯂꯒꯅ ꯁꯔꯒ ꯆꯠꯂꯤ ꯀꯥꯎꯒꯅꯣꯅ ꯌꯥꯝ ꯐꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯞꯅ ꯊꯧꯔꯒꯅ ꯁꯤꯅꯔꯤ ꯎꯏ ꯀꯟꯅ ꯊꯧꯔꯒꯅ ꯀꯔꯤ ꯎꯏꯑꯕ ꯃꯣꯡꯐꯝ ꯎꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩꯗ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯒꯗꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯔꯞ ꯇꯧꯅ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥꯁꯥ ꯌꯣꯠ ꯊꯥꯡꯒꯠꯂꯗꯤ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯔꯥꯕꯥꯏꯅ ꯇꯧꯗꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯇꯧꯗꯅ ꯆꯠꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯂꯤꯛꯂꯤꯁꯤꯅ ꯌꯨꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏ ꯂꯤꯛꯂꯤ ꯊꯥꯡꯒꯠꯂꯒꯅ ꯁꯔꯒ ꯆꯠꯂꯤ ꯁꯔꯒ ꯍꯥꯏꯁꯤ ꯍꯦꯄꯟꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯊꯛꯑ ꯃꯇꯨꯡꯗ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯑꯣꯏꯕ ꯀꯔꯤ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯆꯠꯄꯗꯣ ꯑꯩꯈꯣꯏꯅ ꯁꯔꯒ ꯆꯠꯂꯦ ꯁꯔꯒ ꯆꯠꯄꯅ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏ ꯁꯨꯝ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯌꯥꯝ ꯄꯨꯜꯂ ꯂꯩꯔꯝꯕꯗ ꯏꯆꯥꯁꯥ ꯌꯣꯠ ꯊꯥꯡꯒꯠꯂꯗꯤ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯤ ꯂꯤꯛꯂꯤ ꯊꯥꯡꯒꯠꯂꯒꯅ ꯁꯔꯒ ꯆꯠꯂꯤ ꯍꯥꯏꯗꯨꯅꯦꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯑꯌꯨꯛꯇꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯅꯨꯡꯗꯥꯡꯗꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯑꯗꯣ ꯑꯗ ꯑꯌꯨꯛꯇꯗꯅ ꯑꯉꯟꯕꯗꯨꯗꯅ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯇꯧꯗꯅ ꯍꯦꯛꯇ ꯌꯣꯠꯁꯦ ꯍꯦꯛꯇ ꯊꯥꯡꯒꯠꯄ ꯅꯨꯡꯗꯥꯡꯗꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤꯗꯣ ꯋꯦꯠꯇꯣ ꯑꯗꯨ ꯍꯥꯏꯕ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯝ ꯐꯖꯕꯁꯤꯁꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯒ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯖꯅ ꯁꯤꯁꯨ ꯈꯕꯔ ꯄꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯃ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯈꯕꯔꯁꯦ ꯄꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯗꯣꯟ ꯕꯤ ꯁꯣ ꯀ꯭ꯔꯤꯇꯤꯀꯦꯜ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯋꯤ ꯑꯥꯔ ꯗꯤꯂꯤꯡ ꯏꯠ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯐꯥꯔꯁ ꯋꯤ ꯋꯥꯆ ꯑꯦꯟड ꯁ꯭ꯇꯗꯤ ꯗꯦꯟ ꯋꯤ ꯔꯤꯚ꯭ꯌू then we discuss and we analyze it then collect data document etc adum kaimta panic oiganu nang critical oiganu haina mai gisai thabak pangthok tebido kai doge da mai haido we are dealing it step by step pakhalini first ahama kai tawni ko yengani ade study tawni ade review tawni ade khanarani ade analyze tawni ade data collection tawni document collection tawni loire thabak di tawdo action di tawdo aduna yam nokning bai tare don't be so critical we are dealing it step by step. First, we watch and study. Then, we review. Then, we discuss and analyze it. Then, collect data, documentation, etc. Documentary nate. Sumba dunia dana laiba issue do yengaga taw laiba thabakti onthok taba yam kina data collect toring da yengai da nainari da review toring da discuss toring da analyze toring da hona kanda thengnariba prajagi awabadudi udrabrane haidana wahang namaga loina hangba yam fajaba cartoony haidana ai thamjage ana ngasigidi adugumba lit tv gi test of cartoon gi mahau matang solution jare meng tabiri sing wa mukana khurumjaba loina kainana be thengni jari pinibesi
Diabetes ka loina hinglibasing tha amagi manungda control toba ngamle. Urea creatinine wangbasu tha amagi manungda hanthaba ngamle. Khong hamba nungaitabasu numit manganigi manungda fahanba ngamle. Piles saibadi nungsang nabasu chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu tha amagi manungda normal oiba ngamle. Fatty liver oibasu tha amagi manungda fagathanba ngamle. Pumnamak natural oiba hidak makhalna laying jabani. Hakchang da sokadaba side effect amata laite. Makhata na hidak chabagi mathau su tararoi. He na kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank.